Aroibi Thakhre Sire Korounganba Khuman update gi lokhatjarake ising Echaoda politics yawa thika gi kok yawa mafam sing da ichal inaw sing changbiruranu thangai sengna kana laijadraba awabada mafam da changsi dagi khokna halakpa machimana ahum karna thombada ani sikhre ama aruba fibam da sokre Delhi da senior government officer ma gari na taktuna sikhiba adugi numit kharani gi matung thangnaba Haryana da handaki asidana law enforcer amana yangna thorakpa car amana khongna chatpa machimana ahum da thombada ani sikhre ama aruba fibam da sokre car adu thorakiba police head constable adu Haryana gi Palwal da Fakhre car na thombada leikhidaba sing adudi ayan taraghumdo amasung ahasan mapani makoyani thodok thokfam aduda sikhi aduga arjan taret aruba fibam da sokhi mafam adugi mioi singi matung ina mara leiba police Narendra Kumar Yungawi amasung thododagi matung da nanthokuna chena bahuna ki adubu makoina tana ki amasung thodong mafam dagi meter chamanga rom lapada mahak pufaki Deputy Superintendent of Police Mohinder Singhana Government School amadagi nungthil pung ama makhairom tabada angang sing adu mayumda khongna halakhibani haina media da haiki Mewata da posting taba head constable Narendra na yangna tharokliba car amana angang ahum adu da thongki makhoi gi manungda ani sikhi amasung ahum subadu Rothakta refer tawkhre car adu yamna khongjel yangna thorakhibani aikhoina gari adu amasung accused adu fare mak wahang paun chathari haina senior police officer aduna haiki aikhoina chapchana lekhidaba sing adu gi imung manung gi damak lepli hirama khuding makta aikhoina makhoi gi mateng pangani haina mangna haiki khiba torban sing men bangamdri Imphal East District ki Khetri Bengun awang leikai da irul turel gi nongchup thangba torban kai khiba du ngasi numidang anganba fawba mention mangamdana leibaga loinana Wabagai AC da Imphal Tural mafam ahum da kai khibasu men bangam dana leiri hau khibaning thokaba numit ki nongalam dai pung ani makhai da irel tural gi Khetri Bengun awang leikai da tural gi longnam bal kai khiba masung tural ising pathok tuna chen khiba mafam sing Manipur lenga ki Water Resources Department gi makok thongba official sing amasung Khetri gaw AC gi MLA Saik Nurul Hasan na akan mamieng changduna official amasung miyam ga punna khusam naraga leibak Haptuna longnam bal kai khiba mafam menba amadi ising thingbagi thabak chathaki ngasi numidang athengba fawba kanna menaba honarabasu numidang pung 9 taraba fawba da mapung fana thingba ngamdana leikhi kairiba mafam adu kanna honabadagi thinggadaba saruk adu fit kunthra rom tamak ngairi haina manak nakpa mioi singna phongdorakli iril tural kaiba amasung pathokpa aduna Khetri Bengal Kongpal Porongpat soibam leikai thambal khong Porongpat Thawan thaba wangkai kongba kaikhu amasung khurai gi mafam kaya da ising gi level hengalakpaga loina yum lokfam amasung nga fam kaya ising na thumjin khrei Imphal East District ki mafam kaya ising gi imai leptana wangkhalakpaga loina thumjin lakpadagi DC office Imphal East Janims JDO Imphal East ki District Agriculture Officer STO SDC office Modern College Standard College Directorate of Science ki office Superintendent of Police Imphal East Porongpat Water Supply District Textile Office Central Dairy Plan yauna school kaya gi complex hena isingna maukhalaktu na hena sathiba mawong da isingna thumjin khrei hana isingna ningthina thumlam daba Imphal East District ki manung da leiba lofam kaya nauna isingna thumjin duna amanga ta thoan khrei Imphal East ki kongba Laren Path leiba power station ki complex su isingna thumjin khrei karigumba ising level leptana hengalaklagadi miyam da mai pibada hena khudongcha daba mayok naraba yai haidi Mari lenaba pau mana haukiba numit kharani nongleptana chubana maram oiraga Imphal tural gi ising imai leptana wangkhalakpadagi wabagai isigi manung chana leiba tongan ba mafam ahumda ising kai kiba do hojik fawba men bangamdana leiri wabagai isigi manung chanba mayang Imphal maibum gi mafam anida meter kun kunthra rom sangna yamna lapna dana matam anida tural torban kai kiba du ngasi numidang athengba fawba da men bangamdana leiri Water Resource Department ki official amadi leikai gi miyamna machinery kaya sizina duna ngarang dagi hauna menbagi thabak chathaba horakhibani adum oinamak ngasi athengba fawba men bangamdana leiri hairi adum oinamak wabagai esigi uchiwa Nastown da Imphal tural gi kairiba mafam adu ngasi numidang pung 8 nga makhairom taba matamda ayamba saruk leibak thonduna semjin bangam khre faklon kharaga leibak hairaga mengadaba foot tararom tamangaire ngasi numidang athengbada men bangam laba yai hairi Wabagai esigi mafam mahumda tural kai kiba sina maram oiraga AC esigi manung chana leiba yamlo balofam kaya isingna thumjin khrei yum amadi nga gi farm kaya su isingna thumjin duna chawna amanga ta thokle haidi Mandir and slide Meeoi ahum Sikhre Simla da gari sing phumjin khrei ngarang numidang nong kana Chutharakibadagi Himachal Pradesh ising chaw sing amasung landslide sing thokpada thangnaba chingdol amadagi makhoi yumda leibak kintharakibadagi ngasi imungi Meeoi ahum Sikhre ba sing yauna gari kaya marum chen thakre amasung dukan sing sokre
Jal Shakti Department amasung Himachal Road Transport Corporation Office ta asokpa Deputy Chief Minister Mukesh Agnihotri na visual sing utki corporation adugi employee pumnamak sokhide Simla da landslide amana gari kaya marum nan sinkhre amasung lambi chatpada pan mathoan khre fibam adudagi sifki lada sino Indian border da Punjab ki Firozpuraga samnaba National Highway 5 thingin khre handaki nongju tha da Himachal Pradesh ta nong kana chu khre ichau sing amadi landslide sing thokre nongga mari leinaba thodok sing da Meeoi Chaniga Kungamapan amasung road accident sing da chamaga humpudaraga mga sibaga loina chahi sigi June dagi state asida Meeoi chamri rom hena sikre haina State Disaster Management Authority SDMA na phongdokre Bilaspur Kangra Mandi Simla Solan amasung Simro Hariba State asigi district taruk ta ngasi nong kana chu bagi damak India Meteorological Department na yellow alert laukthokre Pakistan gi nuclear bomb na malem da leiriba Muslim leibak sing kanba ngamgadoribra haibiga chobu wahang lakre Pakistan ki Prime Minister Shahbaz Sharif ki nuclear bomb na malem da leiriba Muslim leibak sing ta sing namak kanba ngamgadoribra haibiga chobu wahang amalakre haidi Panbayabadi handak Israel na Qatar air strike chathaduna landakhiba adudagi khoisaunaraba Muslim leibak sina amato ina punsinuna Doha da khanaba mifam ama pangthoki mifam aduda saruk yakhiba Pakistan ki Prime Minister Shahbaz Sharif na Muslim leibak sing khaktagi oiba NATO gumba group ama sembagi tangai fadaba leire Arab Islamic Task Force semnaba amadi Pakistan da nuclear khulai leiri haina su phongdokhibani Panbayabadi malengi Muslim leibak singi manungda nuclear khulai leiribasi supnagi Pakistan khaktani adubu sanmitlon kham thengna sokliba Pakistan na nuclear khulai gi akhe khang malengi leibak singda piba haibasi yamna nokningba amadi pak hek tawba ngamgadaba thaba amadi nate adubu kariguma malemda leiriba Muslim leibak singi oiba natraga Arab country gi manung chana leiriba Muslim leibak singi oiba NATO gumba group amata singna semkhrabadi Israel gi oinasu Kokchik na bagi achauba maram ama soidina oirakani tawbatabu hauzik faubagi manungda Gaza gi lan gi matangna Muslim leibak singi manungda akiba leitana wangang liba leiba asi Pakistan amadi Turkey hariba leiba ani asi khaktani haidi kunmari gi manungda Israel gi air strike ta nifuga nipan Sikhre punna Palestinian lising humfuga mari ga chanipan ga humfudara ga mathoilom Israel na hatkre Gaza da chathari balana sida Israel na haukiba pung kunmari gi manungda air strike chathadna nifuga nipan hatkre Lana sida ngasi faubagi manungda punna Palestinian lising humfuga mari ga chanipan ga humfudara ga mathoilom Sikhre loina na asokpagi masing na punna lak amaga lising humfuga mari ga chatrukatara lom henkre haidi lana si nongmagi chauthorakpaga loina na Hamas ki luchingba sing na lotuna leiriba amadi sawgatliba Muslim leibak sing da Israel na landarakliba sigi yenglaga Muslim leibak sing na NATO gumba group ama semnaba thorang paikhatpa su haukre karigumba Muslim leibak sing na NATO gumba group ama maipak na Semkhrabadi Israel gi oina awaba amadi soidena oirakpa yai wafam asi maru oina handak Israel na Qatar da landarubadagi tholakhibani Muslim leibak singi oiba NATO gumba group ama semlakadoriba sida Pakistan su yaukhrabadi India gi oina su chauna mangjagadaba kaya lakpa yai haina su report asina makhatari Russia gi attack tagi kham thengna pakhatkraba Poland da nuclear gi khulai sagadabani haina launa rakre Ukraine galan soknari Russia na handak ikhang khangudana Romania amadi Poland da chatharakhiba drone attack aduna maram oiraga nuclear gi khulai sagadabani haibigi demand Poland gi political party singi luchingba amadi miyamna demand tawnarakre panbayabadi mamangda sulaiba sigi miyamna nuclear gi khulai sanaba demand tawkhiba leikhrabani nakal amarom da Poland da France na nuclear gi khulai piduna ngak senabagi matangda sukhanari Fibam asida Poland gi Prime Minister Donald Tusk na nuclear khulai sabagi tangai fadaba leire haina su phongdorakre haina report asina makhata na phongdoragli mai thiba pi na bahona bada Israel gi sakhenbi poison girl sing na achoba thodang lokhi handak Israel amadi Iran leiba anigi marakta misal kapsin aduna sokna khiba chawlan aduda Israel gi secret agency Mossad ki sakhenbi poison girl sing na achoba thodang lokhi haina Jerusalem Post ki report amana phongdoragli report segi matung ina Mossad ki yamlaba sakhenbi poison girl sing Israel na landa dringai mangoina Iran da changchenduna leikhrabani poison girl sing aduna ground operation chathaduna Iran gi ballistic missile program manghan tahanna ba honabada achoba thodang kya lokhibani panbayabadi Israel gi Mossad ki poison girl haina khangna ba sakhenbi agency asigi manungda khwaidagi maming chetkhiba G haina khangna ba nupi agent ama Israel gi Independence Day gi thoramda Maira chukhatpaga loina na awang bathaki kai khumnaba utki nupi agent adu Iran gi background leiba misak amani Israel na America gi bunker blaster bomb thada duna thugai khiba Iran gi nuclear plant sing da leramba uranium hauzik kadai da lot thuna thamliba no khangbangam jiba sisu poison girl sing season aduna khangdok na ba honari karigumba Israel gi attack aduda uranium mang taklam drabadi tha khara gi matungda Iran na nuclear khulai soidana sarakani haidi